ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯁꯍꯔ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝ ꯄꯣꯛꯏ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯃꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯅꯥꯟꯕ, ꯃꯊꯧꯅꯥ ꯐꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯗꯤ ꯊꯕꯛꯇ ꯇꯧꯕꯗ ꯆꯦꯛꯁꯤꯟꯕ, ꯑꯅꯝ ꯀꯟꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯆꯪꯈꯣꯟꯅ ꯂꯩꯕꯗꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯦꯗꯣ꯫ ꯏꯄꯥꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯑꯍꯨꯝꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯇꯨꯅ ꯏꯄꯥꯒꯤ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯕ ꯄꯥꯝꯂꯦ" ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯄꯥꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯗ ꯌꯦꯟꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯃꯤꯔꯩꯕꯥꯛꯇ ꯍꯤꯖꯥꯎꯗ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯗ꯭ꯔꯤꯕ ꯃꯔꯝꯅ ꯅꯊꯟꯇ ꯃꯔꯩꯕꯥꯛꯇ ꯆꯠꯄ ꯌꯥꯗꯦ" ꯍꯥꯏꯅ ꯃꯄꯥꯅ ꯃꯆꯥꯅꯤꯄꯥꯁꯤꯡꯗ ꯊꯤꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯄꯥꯒꯤ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯍꯤꯗꯪꯒꯥ ꯂꯂꯣꯟꯕ ꯀꯥꯡꯕꯨꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯪꯅꯕ ꯇꯥꯏ꯫ ꯑꯗꯨꯒ ꯏꯆꯥꯁꯥ, ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯏꯄꯥꯅ ꯂꯝꯗꯝ ꯊꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯃꯆꯥꯁꯤꯡꯗ ꯄꯥꯎꯃꯦꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯃꯔꯅꯥꯏ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯍꯤꯖꯥꯎ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯤꯡꯂꯝꯂꯤ꯫ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯝꯗꯦ꯫ ꯃꯄꯥꯒꯤ ꯌꯥꯊꯪ ꯂꯧꯔꯝꯗꯅ ꯃꯥꯒꯤ ꯍꯤꯖꯥꯎ ꯑꯗꯨꯗ ꯂꯂꯣꯟ ꯄꯣꯠ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯅ ꯃꯆꯥꯅꯤꯄꯥ ꯑꯍꯜꯕꯨ ꯎꯕ ꯐꯪꯗꯕ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯗꯨ ꯊꯥ ꯀꯌꯥꯃꯔꯣꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯈꯣꯏꯅ ꯂꯂꯣꯟ ꯄꯣꯠ ꯊꯟꯅ ꯍꯥꯞꯂꯒ ꯍꯤꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯅꯌꯥꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯆꯣ." ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯁꯨ ꯍꯤꯖꯥꯎ ꯄꯨꯗꯨꯅ ꯃꯤꯔꯝꯗ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯄ ꯍꯥꯟꯅ ꯄꯥꯝꯂꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯍꯤꯖꯥꯎ ꯑꯗꯨꯗ ꯂꯂꯣꯟ ꯄꯣꯠ ꯊꯟꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔ ꯄꯨꯗꯨꯅ ꯃꯌꯥꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯤꯖꯥꯎꯗꯨꯗ ꯅꯨꯃꯤꯠ 15ꯔꯣꯝ ꯆꯠꯂꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯀꯪꯐꯥꯜꯒꯤ ꯂꯝ ꯏꯊꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯍꯤꯖꯥꯎꯗꯨ ꯍꯤꯊꯥꯡꯐꯝ ꯑꯃ ꯌꯦꯡꯂꯒ ꯍꯤ ꯑꯗꯨ ꯊꯥꯡꯂꯦ꯫ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯅ ꯇꯣꯔꯕꯥꯟꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯑꯆꯧꯕ ꯃꯌꯦꯛꯅ ꯋꯥꯍꯩ ꯈꯔ ꯏꯔꯒ ꯊꯦꯠꯄ ꯊꯦꯡꯅꯔꯦ꯫ ꯏꯔꯤꯕ ꯋꯥꯍꯩꯗꯤ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯊꯤꯗꯨꯅ ꯄꯨꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ, ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ." ꯋꯥꯔꯣꯜ ꯑꯁꯤ ꯍꯦꯛ ꯄꯥꯕꯒ ꯌꯥꯏꯃꯅ ꯈꯜꯂꯤ, "ꯑꯗꯨꯗꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯁꯣꯏꯗꯅ ꯔꯥꯖ ꯀꯩꯅꯥ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯁꯨ ꯔꯥꯖ ꯀꯩꯅꯥ ꯊꯤꯕꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯤꯡꯂꯝꯂꯦ." ꯃꯍꯥꯛꯅ ꯈꯜꯂꯤ, "ꯀꯔꯤꯒꯨꯝꯕ ꯁꯛ ꯂꯣꯠꯇꯨꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯄꯥꯟꯖꯤ ꯁꯥꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯂꯕꯗꯤ ꯁꯣꯏꯗꯅ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯐꯪꯕ ꯉꯝꯒꯅꯤ." ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯃꯥꯒꯤ ꯍꯤꯖꯥꯎ ꯑꯗꯨ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯌꯥꯏꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ, "ꯏꯅꯤꯡꯊꯧ,
Ichanupi Rajkaina adu nanai ai thiba ngambra yengjage. Nipa macha adugi wahai tabada ningthauna hairei. Matik makun leiraba mioi kaya kaya mai thiduna kaisum sangda mapunsi chuppa leiribani. Rajkaina adu ithak asigi manungda lei. Ithak asi yamna pi masibu mi ama koibada tha ama changloi adubu lakhiba mipum khuding maktada tha ahumgi matam pira phawbada kana amatana Rajkaina bu tha duna puthokpa ngamkhide. Yaimana laibak thiduna punsi chuppa kaisum sangda leirabasu phare. Nipa macha thokna thauna puthoktuna laibak yengjage haibadagi ningthauna yabiduna mathangi numittagi Rajkaina thiba hauba haina lepnare. Lai yekpana Rajkaina gi ayekpa photo ama pire. Nongalaga masak lotuna yaimana khubak mai yengba panji saduna yumthong khudingda koina chatpa haure. Asumna khubak mai yengbasi nongmada yumthong chama yengduna chatpada selli yamna phana tale. Adubu Rajkaina manba leisabi amatta mana khubak mai yengkhiba leisabi singi marakta yauramde. Tha ahumgi manungda mana ithat aduda leiriba yumthong khuding anirak hanna koire adubu Rajkaina puthokpa ngamdabadagi kaisum sangda yaimabu punsi chuppa leiba taki. Asomdana lalonba machanipa yaimadu tha ahum phawba halaktrabanina haina khibagi wafam matung inna magi khongloising aduna lalon pot punamak yonthoklamlaga mayum lomda halakle. Aduga hidinga lalonba hanuba aduda thokhiba thaudok punamak loina tamle. Hidinga lalonbana paw adu tabada thamoi kaikhre. Matam kuina machanipa ani uba phangdraba aduda chada thaktabadagi mayang khrak kangsinkhre. Mapagi awabadu ubada machanipa atombana mapabung themjillaga mahakna ithat aduda chattuna mayamba anigi mathwai kalluge haina mapada hairami. Macha ani mangkhibagi awaba koktriba mapana atombagi wafamduda ayaba piba ngamlamdi. Adubu hai singlaba machanipa atombana soidana mayamba ani adu mapada sinagani haiduna wasaklakpadagi mapana yabire. Mapagi yathang phanglabada atombana chauraba hijau aduda aronba ka amada sana lupa yamna hapchille aduga atopa lalon pot kayamarom haptuna hana chatluraba khongloi kharaga loinana ithat aduda hijau adu honduna chatkre. Tha makhai amagi manungda atombadu ithat aduda thumki. Atombana hi thangphamda hi thanglamlaga kangphal lomda hek kakhatpada mayamba singna ukhiba achauba mayekna wahai khara iraga thetpa adu thengnare. Atomba aduna magi khongloi singda sel yamna piduna mapham aduda tha khara lalon itik tawduna leinaba yathang tawre. Aduga mahakna mayamba ani adu kannaba thaurang paikhatnaba hotnare. Ithat lamdam adugi achauba saharda amadi kungang singja chattuna atombana Rajkaina gi maramda miyamdagi paw laure. Aduga konungi leilengbi malini oibi hanubi adugi pautak launabagidamukta mayumda changlammi. Konungi leilengbi malini lei sembina hairei. Karino nengangnarisibo ibungo thauna phaba pakhang aisu malini leisembi oijarabasu ningthaugi Rajkaina da kadaida lotpage haibadudi khangde adugisu mathakta nangumba isu nupa amasu leijai adu khanglabadabu aina isu nupa da taktuna nahana Rajkaina adu isugi oiba phangbata nattana leibaga sigi tangkhai amasu phanglamganina. Konungi lei sembi malini ki wafam adu tarabada atombana hairei. Sana konungi lei semlibi malini ibeno aidi magi mana adu pamlubagi wafam nachadi. Laibak yengluba aigi iyamba ani kaisum sangda awaba taduna leikre. Makhoigi punsibu kandaba yadabani. Aduna ibena nasugi iteng amukta pangbiu.
ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯔꯥꯖ ꯀꯩꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯔꯝ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜꯐꯝ ꯄꯨꯝꯅꯃꯛ ꯅꯁꯨꯅ ꯄꯨꯊꯣꯛꯆꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯕꯦꯟꯒꯤꯗꯃꯛ ꯅꯁꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯟ ꯀꯠꯆꯒꯅꯤ꯫ ꯑꯇꯣꯝꯕꯒꯤ ꯍꯩꯁꯤꯡꯂꯕ ꯊꯧꯔꯥꯡ ꯑꯁꯤ ꯎꯕꯗ ꯃꯥꯂꯤꯅꯤ ꯂꯩꯁꯦꯝꯕꯤꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯑꯗꯨꯅ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯊꯧꯅꯥ ꯐꯕ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ꯫ ꯄꯣꯔꯝ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯕꯦꯟ ꯑꯃꯨꯛꯇꯪ ꯈꯜꯂꯝꯈꯤꯒꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯇꯣꯝꯕꯅ ꯏꯕꯦꯟ ꯃꯥꯂꯤꯅꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯂꯤꯅꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯂꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯇꯣꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯛ ꯅꯣꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯒ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ꯫ ꯑꯇꯣꯝꯕꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯔꯥꯖ ꯀꯩꯅꯥꯒꯤ ꯐꯣꯇꯣ ꯑꯃ ꯄꯤꯔꯦ꯫ ꯑꯇꯣꯝꯕꯅ ꯐꯣꯇꯣ ꯑꯗꯨ ꯂꯧꯔꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯃꯥꯂꯤꯅꯤꯅ ꯁꯟꯒꯥꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯁꯅꯥ ꯉꯥꯛꯇꯅ ꯁꯥꯕ ꯑꯆꯧꯕ ꯅꯣꯡꯁꯥ ꯑꯃ ꯀꯣꯅꯨꯡꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯏ, ꯂꯩꯄꯥꯛꯀꯤ ꯏꯅꯤꯡꯊꯧ, ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯨꯡꯂꯦ꯫ ꯃꯥꯅ ꯅꯣꯡꯁꯥ ꯑꯁꯤ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯃꯟꯈꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯖꯔꯛꯄꯅꯤ꯫ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔꯗ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯣꯡꯁꯥ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯔꯩ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦ ꯁꯅꯥꯒꯤ ꯅꯣꯡꯁꯥ, ꯅꯍꯥꯛꯅ ꯏꯅꯤꯡꯊꯧ ꯁꯅꯥꯃꯥꯡꯗ ꯐꯖꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯈꯣꯡꯗꯨꯅ ꯇꯥꯍꯜꯂꯨ꯫ ꯃꯁꯤ ꯍꯦꯛ ꯍꯥꯏꯔꯕꯗ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯖꯔꯕ ꯁꯨꯔꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯅꯣꯡꯁꯥꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔꯗ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯂꯤꯅꯤ, ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯂꯩꯔꯒꯦ? ꯃꯥꯂꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯉꯛꯄꯗꯤꯅꯀꯣ ꯃꯍꯥꯔꯥꯅꯤ ꯕꯦꯝꯃ, ꯅꯣꯡꯁꯥ ꯑꯁꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃꯒꯤꯅꯤ꯫ ꯃꯁꯤ ꯃꯥꯅ ꯌꯣꯟꯅꯕ ꯄꯨꯔꯛꯄ ꯅꯠꯇꯦ ꯍꯥꯏ꯫ ꯑꯩꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯃꯟꯈꯗꯨꯅ ꯉꯁꯤ ꯅꯣꯡꯃꯇꯪ ꯋꯥꯏꯔꯒꯦꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯥꯂꯤꯅꯤꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯇꯪ ꯋꯥꯏꯖꯒꯦ꯫ ꯑꯋꯥꯃꯜ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ 200 ꯄꯤꯖꯒꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕꯗꯨ ꯃꯥꯂꯤꯅꯤꯅ ꯌꯥꯔꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪꯗꯒꯤ ꯍꯦꯟꯕꯤꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯒꯤ ꯁꯦල් ꯃꯌꯦꯛ 200 ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯔꯥꯎꯔꯤꯕꯗꯨ ꯁꯅꯥꯒꯤ ꯁꯦල් ꯃꯌꯦꯛ 200 ꯑꯗꯨ ꯐꯪꯕꯗꯨꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯤ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯕꯨ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯋꯥꯏꯍꯧꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯀꯥ ꯑꯃꯒꯤ ꯃꯊꯪꯗ ꯀꯥ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯃꯃꯩꯊꯪꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯦ꯫ ꯀꯥ ꯑꯗꯨ ꯃꯩ ꯉꯥꯟꯅ ꯊꯥꯟꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯐꯖꯅꯁꯨ ꯂꯩꯇꯦꯡꯉꯤ꯫ ꯀꯥ ꯑꯗꯨꯗ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ, ꯐꯤꯖꯦꯠ ꯆꯞ ꯃꯥꯟꯅꯕ ꯂꯩꯁꯥꯕꯤ 8 ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯃꯗ ꯐꯝꯂꯒ ꯂꯤꯛꯀꯣꯟ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯆꯪꯂꯛꯄꯗ ꯂꯩꯁꯥꯕꯤ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯀꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯀꯣꯟꯖꯩ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯄꯤꯔꯦ, ꯑꯗꯨꯒ ꯃꯗꯨꯗ ꯀꯔꯝꯅ ꯕꯥꯁꯤ ꯈꯣꯡꯍꯟꯒꯗꯕꯒꯦ ꯍꯥꯏꯕ ꯇꯥꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯣꯡꯁꯥꯗ ꯄꯥꯜꯂꯤꯕ ꯃꯔꯩ ꯑꯗꯨ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯍꯦ ꯅꯣꯡꯁꯥ, ꯁꯅꯥꯒꯤ ꯅꯣꯡꯁꯥ, ꯅꯨꯡꯁꯤꯔꯕ
ꯁꯨꯔꯗ ꯕꯥꯁꯤ ꯈꯣꯡꯉꯨ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒꯤ ꯁꯨꯔꯗ ꯕꯥꯁꯤ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯇꯣꯛꯇꯨꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯁꯨꯔ ꯑꯃꯗꯒꯤ ꯃꯊꯪꯗ ꯁꯨꯔ ꯑꯃ ꯈꯣꯡꯍꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒꯤ ꯁꯨꯔꯅ ꯃꯈꯣꯏꯕꯨ ꯁꯨꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯅꯤ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯁꯥ ꯑꯗꯨ ꯃꯥꯂꯤꯅꯤ ꯂꯩ ꯁꯦꯝꯕꯤꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥ ꯑꯅꯤꯔꯣꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄꯤꯛꯂꯕ ꯏꯊꯠ ꯑꯁꯤꯒꯤ ꯃꯐꯝꯗ ꯈꯨꯟ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯕꯨ ꯊꯤꯖꯔꯨꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯊꯤꯔꯨꯗ꯭ꯔꯕ ꯃꯐꯝ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯇꯃꯛ ꯃꯉꯥꯏꯔꯦ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯊꯤꯖꯒꯦ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯌꯥꯕ ꯄꯤꯕꯤꯔꯦ ꯑꯁꯨꯝꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗ ꯑꯇꯣꯝꯕꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯪꯗꯨꯅ ꯊꯤꯕꯗ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯇ ꯃꯉꯥꯏꯔꯦ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯀꯣꯅꯨꯡ ꯑꯁꯤꯇꯪꯒ ꯆꯪꯗꯨꯅ ꯊꯤꯖꯅꯕ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯇꯣꯝꯕꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨꯒꯤ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕꯗ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯀꯨꯝꯊꯐꯝ ꯊꯣꯡ ꯑꯗꯨ ꯎꯔꯦ ꯁꯤꯔꯤꯒꯤ ꯊꯥꯛꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯦ ꯅꯤꯡꯊꯧꯁꯨ ꯑꯉꯝ ꯑꯊꯧ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯔꯒ ꯁꯤꯔꯤꯗꯨꯗ ꯀꯨꯝꯊꯩ ꯑꯔꯣꯟꯕ ꯂꯩꯅꯨꯡꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯝ ꯑꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯅꯔꯦ ꯑꯇꯣꯝꯕꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯈꯤꯗꯨꯅ ꯂꯩꯁꯥꯕꯤ ꯇꯔꯦꯠꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯑꯇꯣꯝꯕꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯕꯗ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯈꯠꯂꯝꯃꯤ ꯑꯇꯣꯝꯕꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯥꯖ ꯀꯩꯅꯥ ꯌꯥꯎꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ ꯀꯔꯝꯕꯅꯣ ꯑꯇꯣꯝꯕꯅ ꯈꯨꯝꯂꯛꯏ ꯑꯣꯏꯔꯣꯝ ꯊꯪꯕꯗꯒꯤ ꯊꯤꯔꯒ ꯑꯍꯨꯝ ꯁꯨꯕ ꯑꯁꯤꯅꯤ ꯏꯅꯤꯡꯊꯧ ꯑꯇꯣꯝꯕꯒꯤ ꯋꯥ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯑꯗꯨꯗ ꯉꯛꯂꯕ ꯅꯤꯡꯊꯧꯅ ꯑꯇꯣꯝꯕꯗꯨ ꯆꯦꯖꯦꯠ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯅꯠꯇꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯄꯤꯒꯅꯤ ꯅꯪꯒꯨꯝꯂꯕ ꯂꯧꯁꯤꯡ ꯂꯩꯕ ꯊꯕꯛꯇ ꯆꯦꯛꯁꯤꯟꯕ ꯅꯍꯥ ꯑꯃ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯖ ꯀꯩꯅꯥ ꯑꯁꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯒꯦ ꯑꯔꯣꯟꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯑꯩꯒ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯈꯪꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ ꯌꯣꯜꯂꯕꯗ ꯀꯟꯕꯤꯌꯨ ꯑꯗꯨꯉꯩ ꯃꯥꯂꯤꯅꯤ ꯂꯩ ꯁꯦꯝꯕꯤꯅ ꯁꯅꯥꯒꯤ ꯅꯨꯡꯁꯥ ꯃꯅꯨꯡꯗ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯅꯤꯄꯥ ꯑꯗꯨ ꯅꯅꯥꯏ ꯑꯩꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯔꯧꯁꯤꯡꯅ ꯕꯨꯙꯤ ꯑꯁꯤꯗꯤ ꯑꯩꯅ ꯀꯜꯂꯛꯏ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯥꯏꯈꯤꯒꯦ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯣꯜꯁꯨ ꯆꯞ ꯃꯥꯟꯅꯕ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕు ꯆꯞ ꯆꯥꯅ ꯈꯟꯗꯣꯛꯄ ꯉꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤ ꯏꯕꯦꯝ ꯑꯗꯨ ꯃꯌꯥꯏ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝꯅ ꯇꯨꯝꯕꯗꯨ ꯅꯅꯥꯏꯅ ꯎꯖꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯑꯗꯨꯒꯤ ꯆꯤꯟꯕꯥꯜꯗ ꯑꯃꯗꯤ ꯆꯤꯟꯕꯥꯜ ꯃꯈꯥꯗ ꯊꯨꯡꯂꯤꯕ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯕ ꯄꯤꯁꯛ ꯄꯤꯛꯄ ꯁꯝꯕ꯭ꯔꯨ ꯑꯗꯨ ꯅꯅꯥꯏ ꯑꯩꯅꯁꯨ ꯎꯖꯩ ꯑꯅꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯦꯟꯅꯍꯜꯂꯤꯕꯅꯤ ꯑꯃꯗꯤ ꯔꯥꯖ ꯀꯩꯅꯥꯅꯤ ꯍꯥꯏꯕ ꯅꯅꯥꯏ ꯈꯪꯖꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖ ꯀꯩꯅꯥ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯐꯪꯖꯔꯦ
ꯅꯤꯡꯊꯧꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯑꯁꯤꯡꯕ ꯃꯃꯥꯛ ꯅꯤꯄꯥ ꯐꯪꯂꯤ꯫ ꯃꯆꯥ ꯅꯤꯄꯥ ꯄꯣꯛꯆꯗꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯉꯥꯛꯍꯧꯒꯗꯕ ꯑꯁꯤꯡꯕ ꯃꯤꯑꯣꯏ ꯂꯩꯇꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯅꯥꯡꯂꯝꯕ ꯑꯗꯨ ꯀꯣꯛꯂꯤ꯫ ꯑꯇꯣꯝꯕꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯕꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯥꯈꯪ ꯃꯊꯧꯅꯥ ꯐꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯤ꯫ ꯑꯇꯣꯝꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯎꯅꯕ ꯐꯪꯖꯔꯤ꯫ ꯄꯥꯎ ꯑꯗꯨ ꯍꯟꯅꯨꯔꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ ꯇꯥꯔꯕꯗ ꯍꯔꯥꯎꯖꯈꯤ꯫ ꯑꯇꯣꯝꯕꯅ ꯍꯩ ꯁꯤꯡꯂꯕꯤ ꯄꯣꯊꯤ ꯄꯣꯔꯝ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯥꯂꯤꯅꯤ ꯂꯩ ꯁꯦꯝꯕꯤꯗ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯀꯠꯆꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯃꯥꯂꯤꯅꯤ ꯂꯩ ꯁꯦꯝꯕꯤꯗ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜꯅꯆꯤꯡꯕ ꯃꯅꯥ ꯆꯥꯎꯅ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯏꯊꯠ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯒ ꯔꯥꯖ ꯀꯩꯅꯥꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯂꯣꯏꯔꯒ ꯅꯤꯡꯊꯧꯅ ꯃꯃꯥꯛ ꯅꯤꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯥꯞꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫